lamdam masigi sahi yamna nauribi Licypriya Kanguzum social activist na Manipur da lairiba United Friendship Organization Sajal haina khangnariba organization asigi UN da pukhatkadaba wafam sing East Timor gi president gi khuthang da yongnanabagi damak Licypriya Kanguzum na khuchinnakri mahangna asumna hairi aingonda sinabirakpa UFO United Friendship Organization Satjalgi UN da pukhatkadaba wafam sing ngasi East Timor gi president Dr. Jose Ramos Horta gi khuthang da khuchinnajaba phangli UFO Satjalgi lusingba singasu video conference ki khuthang da ngasi president ka wari kumna sanaki Manipur gi praja miyam gi warip kaya East Timor gi parliament da pukhatuna khangangadori Laibak amagi parliament na yaraba matung pass toraba adopt toraba matung wafam madu United Nations General Assembly da amuk thaduna malem gi laibak kaya gi voting toraba matung aikhoi gi oiba tongan ba firip kaya lawjaba yai masida laibak kaya gi support changi It's Timor gumba apikpa laibak oijarabasu powerful country kaya ga mari phana leiba leipak asidagi aikhoina gi tungi firip ki damak mateng kaya lawba yai ibudona yai fore kanglei phangna yai fore haina mahaki post asumna irakli Manipur gi sahi yamna nauribi social activist environmentalist Licypriya Kanguzamna East Timor gi president unaduna angakpa wari amalina kre madudi mahakna asumna hairi yamna nokningba wari khara East Timor gi president Dr. Jose Ramos Horta na engona ngasi tammi mahakna handak India da Prime Minister Narendra Modi unava lakpada Licypriya Kanguzam si ai special envoy ni hajaruba chatni aduda Prime Minister Modi yauna mage security advisor Foreign Minister Jai Shankar atai mayam sung ngahak second khara moi masen yengnaraga tuminna laiki hairi aduga ngaihak leiraga ikai mandana sopatari haidana Prime Minister Modi na we are proud of her, she is an incredible girl haina pakum piraki hairi aduga aisu hojik UN Secretary General oiriba mahaki ariba maru Mr. Antonio Guterres ki advisor oina thanaba mahakna thorang pumba loishinduna thambirami aduga khwaidagi nungaiba pau amana aihaksu Nobel Peace Prize phangnabagi damak mahakna nominate tawragani haina Fongdorukli hojik pawda Nobel Peace Prize phangkiba Bangladesh ki Muhammad Yunus USA gi hanagi president Jimmy Carter na singba masak naiba miyoi taret hena mahakna nominate tawkibadagi Nobel Prize phangkre aduga amana cookie singna paw zaza tamsil leramne mangonda email ga thajindana aigi maramda maitai masa mabuk phattaba kharasu adubu mahakna mawalode hairaki let's pray together ibudawna chanbiba oirsanu ibudawna yaifari haina mahakna mahaki posta thagalaki Nakalamoromda numit mangarigi internet ban tawraba matung masi naunana mobile data hanglakpa asida Danubi Kanguzam haidana Miss Universe ki contest amada mahangna setliba dress adugi matangda miyoi kayana troll tawrapagi viral chaliba asigi matangda maige kayadagi penadaba phongdoklakli madudi Facebook ki post ko thangda mahakpa support tawba miyoi singna asumna phongdoklakli Danubi Kanguzam hairibe angang nupi masa asina thokliba asi thathada natte mi amana hekte thoke phangba natte migi pamjarubagi wana hotna jarubagi mahiduna tapna yawrkliba thakni maram maduna setliba sariba dress asi magi profession ni sidi araibani bikini round forward yawrkani hayengwai manasum upgrade karapada adubu madu akhoina adum kanagumba kharana thina mama mapana senadaba lamda thadoklaga thamba angang dawna ngang sak tawriba sing adu yamna hainadre madu tasengna any jaga da leisanu modeling toba haibasida kadai fau kai lege haibadu khangbiyu loinana sports player da su magi masana na bikini setpa yaugani hafen setpa yaugani nufaga namnaba fau yaugani madu khatningubagi irangi natte mai way du phangnaba lambini haibasidi khangbiyu aduga makha tarakpoina atopa post amada video asi thawoina download tawraga share tawraga troll tawriba mayam haibong manungi tinnina karino kaino khangdana nganglibasing nakhoina ngamba platform da natte angang asina leblibasi waikhugi koktu toklo angang asigi hona zamanani ngasi masagi level asi yawrakliba noina kari mateng tawruraga noina wati aduk yamna nganglido YouTube ta Miss Universe kari setnagene yenguso adusu yangamoine noidi matai manaugi singju sabagi mukbang khara yangamgani sas tawraso Miss Universe haina type tawraga
Hayeng angang asina mai paklaklaba matamda kari state kino hanglakpa matamda aikogi leibak se singkhatkadoribani. Sports ki sanaroi amata traditional dress selaga country represent tawdabani. Masigumba thabak se artist na kara hena yengsinbagum tawi profession line se khara understand tawbiyu. Masigumba se tawdaba fai wakal tamina si haiba wafam kaya thamlakli. Thambal ko bilay nung si Thambal ko bilay nung si Repeat, try to sing it. Thambal ko bilay nung si Free Manipur. So, right now we are facing this huge communal violence in Manipur between two communities, Meitei and Kuki, and many people have died. Like, the people in my own village are living like refugees. So, that's why I'm saying this. Oh, please. Community Manipur. Please. Stop the violence. Love each other. Cooperate with each other. We need peace. Not violence. Please. This world is full of conflict, full of war, full of suffering. Please. Build peace from the communities. Yes. It is an appeal from Istilo. Please. Thank you, sir. No. It's like, no. It's the big blessings.